Tax thiraga leiramba kuki singna mapu sarakpa yaroi. Masigi atienba statement dialogue asi yamna artisanba wahan thok leiba wafam amani. Masigi wafam masi handakta Foothill Naga Coordination Committee FNCC na kuki singi mathakta warning thamduna thamlakhiba wafam amani. Masi makhoina hekta taraina hairakpa nate. Masigi marumda wari kaya ama leikhre. Makhoina kuki singi mathakta pendaba kaya amasu mathang phongdorakli asumna achumba asi nongmagi mayak singba horakle. Panba yai Maihoron-dagi horaga Manipur asida khundariba Naga singi history ga kuki singi history ga yamna khetnari. Manipur asida kuki singa sina matau karamna khundaba horakhibage haibasidi miyam khutimakna khangnaraba wafam amani. Masida natana makhoina matau karamna Manipur asida lakhiba amadi matau kamdauna khunda laitaba horakhibage haibagi matang asidi matik chaba parman pumba asi leikhrawani. Tasengna hairabada makhoidi Manipur asida tax thiraga leiba horakhibani haiba asi achumbani. Anganba matam madugi oina singi lamsing asida mi lekna taramba amadi minungsida yumfam oiraga hingnaramana maram oiraga makhoi sing asibu Manipur asida leihan khibani haibagi wari singbul asi mayam khutimakna khangnarabani. Matam amada lamdam asida saidanglaga leirakhiba kuki sing asina ngasidi tapna makhoina khudum sansinkhre. Haujikti makhoigi oiba tonganba separate administration phauba demand tauba haurakliba asini. Masigi thaudo mayam asida Naga singna tuminna leibasu ngamlaktre. Matau asumna kuki singi ka henba lichatta sajatta amadi makhoigi mawong matauda mai hauna sauraba lamdam masigi tasengba indigenous furup ama oiriba Naga singnasu haujikti kuki singi mayokta chapchana leptuna makhoigi mathakta Akanba wafam sing asi thamba haurakle. Asigumlaba kuki singna ka henba thawong kaya ama lepa leitana sangsilakpa masitagi kuki singi mathakta Akanba warning piba oina makhoigi thabak thoramsing hongdoknabagi damakta Naga singna haukiba July gi tang 18 gi ahing nong yaidagi Naga singna khundaba mafam singda matam kaktana lambi thingbagi khongjang amasu sangsinba haukhibani. Asumna Naga singi khongjang asigi manung channa numit asida Kangpokpi district ki manung chaliba Makhan village ta Tungjai Marilda Dolang Chiruda Tupul dagi None Junction Longsai dagi Khofum lambi sing yauna tungan ba Naga singna khundaba mafam sing asida lambi thingduna lambi da lakpa gari sing amata chatpa yahan khide. Asumna Naga singna kuki singi mathakta warning taurakpa sauba horakpa amadi khongjang kaya ama leptana sangchinba horakhiba sigi maru oiba maram adudi Naga singna khundaba mafam sing asida kuki singna maning tamna makhoina tawningba thabak kaya ama leptana chatharakpa masidagi hendoktuna kuki khulai baiba militian gi lujingba singi maming lauraga Naga singna khundaba mafam singda leiba lambi sing asida anauba lambi sing semnaba honarakpa maming thonjilakpa asina chingba kaya ama amadi Naga singna khundariba mafam amadi yamna nakpa area singda kuki gi suspension of operation suda leiba group singi kem kaya ama sajilakpa sing asigi mayokta su Naga singna kanna sauribani. Masigi hiram asida Naga gi ipaipu sing aduna thambiramba mafam sing asida leiriba kuki khulai paiba singi su kem sing asi khudakta sidokadabani amasung kuki militant group sing asi khudakta mafam sing asidagi tanthokadabani. Manipur gi santi amasung tangdu leitana leiba asida su agreement asi achoba threat ama oi haina Naga singna claim tawri amadi matik chadraba su agreement asi ningthina review tawbaga iroinana masi satna haloidabani haina Foothills Naga Coordinating Committee FNCC na India gi Prime Minister Narendra Modi da memorandum amasu pisin khiba leikhi. Ningsing bayabadi haukiba sahi inkumja 2005 da bilateral arrangement oina hauba su agreement asi inkumja 2008 ki August ki tang anida tripartite agreement oina Government of India, Government of Manipur amasung kuki militant group sing haibadi KNO amasung UPF oina tawrabasu madugi pandam adudi fangkhide. Maduna henna santi purakpagi mahutta khulai pairiba sing asibu crime tawbada henna thona hapa oina thokhi. Kuki National Organization KNO amasung United People's Front UPF na mamangda yanakhiba sing adugi mayokta leptana madugi ona tainabada thabak kaya ama leptana kanna sathari. Makhoina hingsa tauba paisa munba paisa khaiba lam khopchinba amasung
मिचम मियाम की पुंसीदा किहन खंगनबगी थबक असी मखोई थबक अमा ओइना तौरी सू की केम्सिंग असी मखा ताना सस्पेंडेड ओइखिद्रे कुकी खुलाई पाइबा मिलिटेंट सिंग असिना साउथोकनबा पैसा मुनबा पैसा खाइबा तौनबा अमसुंग हिंसा तौबा अतोपा कम्युनिटी सिंग असिदा किहन्नबा मचाक अमा ओइरे निंगसिंग बयाबदी सू एग्रीमेंट असी हानदी नाकल अहुम हाइबदी इंडिया गवर्नमेंट मणिपुर गवर्नमेंट अमसुंग कुकी जोगी लालौबा सिंग लुप हाइबदी UPF अमदी KNO गी अम्ब्रेला गी मखादा लैबा तुंगान तुंगानबा खुलाई पाइबा लालौबा गी लुप सिंग मरक्ता चतनरमनी अदुबु हौजिक्ति मणिपुर गवर्नमेंट ना हेक हंदोखिबदगी मसिगी मतुंग तारकपदा इंडिया गवर्नमेंट अमसुंग कुकी जोगी खुलाई पाइबा मिलिटेंट सिंग असिगा तौनबा सू अमा ओइरे इंडिया गवर्नमेंट मणिपुर गवर्नमेंट अमसुंग कुकी खुलाई पाइबा मिलिटेंट सिंग गी लुप सिंग असिगी मरक्ता सस्पेंशन ऑफ ऑपरेशन एग्रीमेंट असी चनबा हरखिबा अदु हौखिबा इंकुमजा 2008 की अगस्त गिनी इंडियन आर्मी गा कुकी खुलाई पाइबा मिलिटेंट सिंगा इंकुमजा 2005 की अगस्त की तांग अमदगी सू एग्रीमेंट असी सतनरकलबा मतुंगदा इंकुमजा 2008 की अगस्त की तांग कुनिथोइदा दिल्ली की अशोका होटल दा इंडिया लेंगाक मणिपुर लेंगाक अमसुंग UPF अमदी KNO KNA की ट्राइपार्टाइट की सू एग्रीमेंट असी साइन तौनखिबनी UPF अमसुंग KNO की बैनर मखादा ओइना तुंगान तुंगानबा लालहौबगी लुप 15 लैफनी मखोई की मनुंगदा 13 ना UPF की मखादा अदुगा निपाना KNO KNA की मखादा लैबनी मसिदा UPF की अम्ब्रेला असिगी मखादा लैबा ग्रुप सिंग अदुदी कुकी नेशनल फ्रंट P कुकी नेशनल फ्रंट सामुएल ZRO ZRA मार पीपल्स कन्वेंशन डेमोक्रेटिक यूनाइटेड कुकी लिबरेशन फ्रंट कुकी रिवोल्यूशनरी आर्मी कुकी लिबरेशन आर्मी सिंब कया सिनी अदुगा KNO नत्रगना KNA गी बैनर मखादा लैबसिंग अदुना KNO KNA यूनाइटेड सोशलिस्ट रिवोल्यूशनरी आर्मी यूनाइटेड कॉमरेड रिवोल्यूशनरी आर्मी कुकी नेशनल फ्रंट MC कुकी नेशनल फ्रंट जौगाम मार नेशनल आर्मी कुकी रिवोल्यूशनरी आर्मी यूनाइटेड जौ डिफेंस वॉलंटियर जौ रिवोल्यूशनरी फ्रंट असिना चिंगबसिंग असिनी पनबे याई सू असी अहानबा हौरकपदा सुपना खक्तंगी सही अमखक्की ओइना सतनबा यानबनी हाइना साइन तौनखिबा तारगसु इंकुमजा 2024 गी फेब्रुवारी की तांग 19 फाउबसिदा मथंग सांगदोक्तुना ngasi फाउबा लाखिबनी मसिगी इकोन कोनबा ओइना सांगदोखिबा असिना इंकुमजा 2023 गी फेब्रुवारी की तांग 18 तनी नुमित अदुदा दिल्ली दा फमखिबा नाकल अहुम हाइबदी इंडिया गवर्नमेंट मणिपुर गवर्नमेंट अमसुंग UPF अमदी KNO गी मिफम अमना सू एग्रीमेंट असी मार्च की तांग अमा इंकुमजा 2023 दगी फेब्रुवारी की तांग 19 इंकुमजा 2024 फाउबा मखा ताना सांगदोखिबनी अदुगा स्टेट असिदा कांगलुप की इरांग असी थोकलकपा था तरा मपुंग फारमदाइदा मणिपुर लेजिस्लेटिव असेंबली नसु सू असी कक्थतनबा मखा ताना सांगदोक्तनबा सेंटर दा हाइजबा हाइना वारेप लौबगा इरोइनना वारेप अदु गवर्नमेंट ऑफ इंडिया की मरी लेनबा मिनिस्ट्री दा थाबसु लेख्रबनी अदुगा सू सनबगी मतम इंकुमजा 2024 की फेब्रुवारी की तांग 19 दा लोइख्रबा मतुंगदा मखा ताना सांगदोक्नबा सिनखिबा मिफम अमदा मणिपुर लेंगाक की मिहुत अमत यावखिदे मखा ताना सांगदोक्पसु लेखिद्रे हौजिक ओइना सू एग्रीमेंट असी लेत्रबगुमनी सू की मतम असी ममांग सही की फेब्रुवारी की तांग 19 दा लोइख्रबा मतुंगदा मखा ताना सांगदोक्खिद्रबनी अदुबु हौजिक सेंटरना UPF अमदी KNO KNA गी मिहुत कया अमगा वारी सनबा हौरक्लिबा सिनी ऑफिशियल ओइना सू एग्रीमेंट असी मखा ताना सांगदोक्पा लेत्रबसु इंडिया लेंगा की ओइनादी UPF अमदी KNO गा सू सनबगी मवोंगदा अदुमक लेरी सू एग्रीमेंट असी सांगदोक्खिद्रबा मतुंग असिदा सिक्योरिटी फोर्सेसना सूदा लेबा कुकी खुलाई पाइबा लालहौबगी लुपसिंगी लुचिंगबसिंग सेनापति डिस्ट्रिक्ट पुरखी हाइबगी वाथुक अमसु लेख्रबनी मसिगी हिरम असिदा हौजिक मियामना कन्ना हंगनरिबा वाहंग अदुदी इंडियाना करी मरमगिदमक्ता खुलाई पाइबा लालहौबगी लुपनेदी हाइरगा इंडियागी सिफाइसिंगी मथक्ता नोंमै कापगी थौदोक अमतसु लेखिद्रबा इंडियादगी तोखाइना ताबगी डिमांड अदुसु तौबसु लेत्रबा कुकी खुलाई पाइबा मिलिटेंट असिगा सू तौनबा असुक यामना पामलिबा असि करिनो मसी करी मरमगिनो मसीगी मरुमदा करी लेबनो हाइबसिगी मतंग असिदनी अदुनदी फुट हिल्स नागा कोऑर्डिनेटिंग कमिटी FNCC न प्राइम मिनिस्टर मोदी की मफमदा
memorandum ama piduna lamdam masida chauna threat oiriba su agreement asi khudakta chana haloidabani haina takshin khiba asida makhoina asumna hairi madudi makhoina tawriba appeal asi protest nate masigumlaba kem sing asina amadi matik chadraba sugi agreement asina lamdam masigi communal harmony constitutional order amadi national security da hak thengna threat tawriba adu mayak sengna mangjaunana khanganmani haina phongdoki naga singi ayaba amata yaudana amasung karigumba amata khangalamba tawdana masigumlaba kuki singi sugi kem sing asi leiba natragana leihannaba propose tawriba asi naga taba mafam area singda amata yaroi kuki singi su kem sana bahonariba mafam singasi nagagi ipa ipu singi lam historically culturally amadi rightfully oiba saruk ama oiriba kharam wifi amadi Scotland area sing sisu yauri nampu sapuda masigumlaba kem kaya ama sajinnaba honarakpa asidi khanaba hobani haina lawgani haina phongdoki masina communal gi oiba tangdu leitadaba amukke henna oihalakpa yai karigumba India lengakna masigumba thawong asi makha amuk tawba taragadi maduda thulakpa thodok adu ingkumja 2023 gi May gi tang ahum dagi horakhiba maitei amadi kuki ani gi irang asidagi hena sathiba ama oirakpa yai haina naga singna warning tawrakhre aduga karigumba masigi matung tarakpada thulakpa daita khudimak India lengakna pugadabani haina su phongdoki masigi hiram asida aikhoina thodok khara ningsing minasi haibadi sugi marumda kuki khulai paiba militant singna naga singi mafamda sathakhiba thawong sing tawhaidaba kaya ama laikhre masi khudam kharadang panba taragadi ingkumja 2023 gi March gi tang 10 da mapau khuldagi micham ahum kidnap tawduna ransom tankhi sahi adumaktada March gi tang 10 ga nithoi da leilon khunda scooty amasung JCB excavator mai thaba laikhi sahi adumaki June gi tang 10 ga nipan da kuki khulai paiba singna leimakhongda nagagi yummai thadokhi sahi adumaki August ki tang 10 ga mathoi da kuki khulai paiba group sing aduna kangpokpi da naga sing da attack sathakhi sahi adumaki September gi tang 15 da namphu da paisa launaba honabada yadabadagi IT road ta laumi sing phuba leikhi aduga olakpa sahi 2024 gi April da kuki khulai paiba group sing aduna sothe naga dagi kana khulda JCB excavator hijack tawki sahi adumaki May gi tang 2 da tumnau pokpi amasung yaikong pauda extortion demand tawki sahi adumaki July gi tang 13 da senapati naga gi pochei sing gamphifai da munki sahi adumaki July gi tang 12 da tumnau pokpi khulda naga nupi ama tamthina phuki sahi adumaki November gi tang 13 da kuki khulai paiba group sing aduna nongmai kapsilakpada tangkhulgi lomi ani sohanki sahi adumaki December gi tang 19 da kuki khulai paiba sing aduna senapati gi mahiroi leader ama phuki aduga sahi asigi haibadi 2025 ki January gi tang 3 da naga nupi ama tamthina phuki sahi adugi April gi tang 3 da kuki khulai paiba militant group sing aduna kajanga khulgi yum 13 mai thadokhi sahi adugi April gi tang 5 da konsa khulgi village chief amadi chairman yauna khunja sing kidnap tawduna tamthina phuramki sahi adugi June gi tang 16 ta urkhulgi passenger ani attack tawrakhi maram aduna makhoina sugi marumda tawhaidraba tamthiraba thabak thawang kaya ama chatharaga lakli masina su loidri kuki khulai paiba militant sing aduna tattana nongmai kapsinba lam khopsinba bankar sajilakpa naga gi khul singda khanaba toina hobana chingba thawang kaya ama su leptana chatharakli mataw asum tawna masigi thokriba thodok mayam sing amadi tungda lakadaba singi khallaga pendraba khoisaunaraba nagagi miyam sing amadi nagagi body asina Prime Minister da memorandum asi pisinduna lamdam masida threat chauna oihaliba sugi agreement asi khudaktagi lauthokadabani haina taksilliba asini masigi sairak asida naga singda henna khoidau thitpa amadi sauningba wafam amana hojik German amasung Tiger Road haina semliba asi khudakta tokadabani hairi naga singna amuksu appeal tawri madudi awang mathaki inquiry commission ama semlaga sugi marumda tawriba phatraba violence mayam asi thigatuna mara laiba sing asi sairak pibiu haina appeal tawrakli lamdam asidagi separate administration semba pamba kuki amatana nagagi ipa ipugi lamgi sarukta inchi ama phauba sokpa yaroi haina warning tawki matang swaisida kuki singna lamdam asida ingna chikna leigi hana khanba taragadi jeliangrong amadi
ꯅꯥꯒꯥꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯒꯤ ꯆꯤꯡꯈꯣꯡꯁꯤꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯁꯨꯒꯤ ꯀꯦꯝꯞꯁꯤꯡ ꯁꯥꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯈꯨꯗꯛꯇ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯋꯥꯐꯝ ꯑꯃꯁꯨ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯖꯦꯂꯤꯌꯥꯡꯔꯣꯡ ꯌꯨꯅꯥꯏꯇꯦꯗ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ꯖꯨꯀꯥꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯁꯨꯒꯤ ꯃꯤꯡꯗ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯆꯤꯛꯅ ꯃꯩꯍꯧꯔꯣꯟꯗꯒꯤ ꯂꯩꯔꯛꯂꯤꯕ ꯖꯦꯂꯧ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯍꯟꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯑꯁꯨꯝ ꯆꯥꯎꯊꯣꯛꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤꯕ ꯆꯠꯊꯔꯤꯕ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯃꯌꯥꯝ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯖꯨꯀꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯖꯦꯂꯤꯌꯥꯡꯔꯣꯡꯒꯤ ꯐꯨꯔꯨꯞꯀꯤ ꯕꯣꯗꯤ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯡ ꯑꯁꯤꯗ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯈꯨꯠ ꯆꯥꯎꯅ ꯌꯥꯎꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯗ ꯂꯩꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯃꯗ ꯃꯈꯣꯏꯒꯤ ꯈꯨꯠ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯈꯣꯏꯅꯁꯨ ꯅꯤꯡꯊꯤꯅ ꯈꯪꯏ, ꯃꯁꯤ ꯈꯪꯅ ꯎꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟꯁꯤꯡ ꯑꯁꯤꯒ ꯏꯟꯗꯤꯌా ꯂꯩꯉꯥꯛꯀ ꯃꯔꯤ ꯑꯐꯕ ꯊꯝꯅꯩ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯅꯥꯒꯥꯒꯤ ꯕꯣꯗꯤ FNCCꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯂꯝꯍꯦꯜꯂꯕ ꯀꯨꯀꯤꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯈꯣꯡꯖꯪꯁꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯃꯁꯤ ꯑꯐꯕ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯟꯗꯛꯀꯤ ꯅꯥꯒꯥꯁꯤꯡꯒꯤ ꯑꯣꯏꯕ ꯏꯍꯧꯗ ꯈꯣꯡꯖꯪꯗ ꯅꯥꯒꯥ ꯑꯃꯗꯤ ꯃꯩꯇꯩꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯐꯝꯈꯤꯕ ꯑꯗꯨꯁꯨ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯑꯐꯕ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅꯤꯡꯏ꯫ ꯍꯧꯖꯤꯛꯇꯤ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯖꯦꯂꯧ ꯐꯨꯔꯨꯞꯁꯤꯡ ꯑꯣꯏꯔꯤꯕ ꯃꯩꯇꯩꯁꯤꯡ ꯑꯃꯗꯤ ꯅꯥꯒꯥꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤ ꯀꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯋꯥꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯛꯄ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯌꯥꯏ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯦ꯫